DM University campus manungi lambi sembi da bayawna tongan tawa department demand sing takseladuna university asigi mahirui singna administrative block solon sindana khongsang sangsin khrei mahirui singi khongsang atuda university campus da security thambiu lambi sembiu gate panbiu haibna singba kholau kaya su lauki mahirui singi khongsang atu handokna ba university asigi vice chancellor professor W San Babuna mahirui singa wari chanara basu khudaki oipa waro sinema propagam da badiki khongsang adumak sathaki khongsang asiga mari lainana dhanabajiri university students union ki president chalamba khangembamna phongdorapagi matungina mahirui singi university campus manungi lambi sing semjin binaba gate pan binaba madi campus manungda security matik sana thambiu haiba demand taksinra lakhibani adubu Manipur government ki maikai dagi sugan si phawpa positive oiba khongthang amata lokhalak palaitri masikaloni na university sigi BC ne su governor da aiba serol hanjin hanjin tharabasu ahong ba amata laitri hairi salamana makha takhibada ngasi sangsileba khongsang asigi batung tarakpada mari lainaba singdagi positive oiba response laktrabadi university thingjinbagi khongsang makha thana changsin khigani hairakli agenda ahumasi athu matamda tawbiyu haiduna mamangdagi akoina media briefing adagi oja BC unaduna tongan ba wafam singasi thamjakiba leire oja BC gi side dagi su ai beserol iri haraga ahongba amata uba fangdabana maram orakanda koi UGPG khaktana ngasi gi satra DM University sida leiriba satra punamak laaga ngasi gi class activities amasung administration asigi activity babukta koi block tawrage haiduna ngasi dagi shut down to sunjare hariba shut down asi hayeng dagi hoduna koi security deploy atuba matamda tawbiyu lambi sembiyu amasung get bio hai be agenda sing asigi ahongba mata leitaba taragadi khoi makhatana university asi khoi shut down tawgani haibu wafam se thamjari university asida mahai tamgani hana lakpiriba satra punamakka ngasigi khongfam asi thangjanmi nabani